Leingak Chief Minister CMN Birena Punbagi Saktam Sagatnaba Honaba Hobata Ngairi BJP Natrabadi Manipur Kanaba Party Late Haidibasi BJP na Manipur ki Thokiba Amadi Housing Ladiba Isu Singdakari Thaudang Lokrabagi Haina MPCC ki General Secretary Administration Hareswar Goswamina BJP Leingak Sida Wahang Hanglakle Wafma Singasi BT Rota Laiba Manipur Pradesh Congress Committee MPCC ki Office ta Paumi Singa Unaba Amada Phongdokibane Paugi Mifamaduda Hareswar Goswamina BJP में RSS अनियसी हौबतकी हौना एंटी इंडियन ओइबता नतना सेक्युलरिज्म दा याउदबादुगुंबा पार्टी अमा ओइदुना लाकली हाइनसु सेंटर के BJP लेंगाक सिबु मराल सिखि मागन मखा तारदुन हाई थासगी तरा तरुक्ता कांगपोकपीदा फमखिबा BJP गी Executive members singi mifamda Chief Minister and Birena BJP ki philosophy da salhudravadi Manipur si kanbang ngamnaroi haiba wafam adu karamba ground da hairibano Manipur si BJP laktringai dake nungsi chanana leiduna lakhi BJP na Manipur ki karamba ruba tanfam da kari karamba thabak tawkhiduna BJP ki philosophy matung ina chatrabadi Manipur si kanbang ngamloi daba fibam da laklagani hairibano Prime Minister Narendra Modi amadi Union Home Minister Amit Sahana chahi nipan gi manung da anauba India ma oihangani haina miyam da hai ki Ngasi India da kaya yamna ahongba puraklabage Amit Shah amadi Modi gi lenga si India gi oinadi ama ba lengak amani Modi gi lenga sina India si maning hanba India ma semlaklei hena ahongba purakpagi mahut naha kayana thabak phangdabage awaba mayokna ba amaga thajana da ba sembalenga ama oiraklei masida natana law uba singna hena awaba mayokna rakpa laibaka sigi farmers singda namthak tawba lengakni Ganga Sengbaki Namada Karor Kaya Hayat Kiba, Kashmir ki problem solve to Bangamdaba, Mikap Mirau Koltana Tanba Madi, Indiana Yumlo Nabalebak Singa Nomo Magiana the Bahingalakli Hibawafam Tamke. Asigumba BJP ki Mawang Matawasida, Manipur Dasu, politicians singa, bureaucrats singi, warning Tizana, Tada Badaki, overdraft Tarakpa, Matam Chana, Tagi Tolo Pi Bangamdaba, Amade, Pension Sing, Matam Chana Pitok Bangamdaba, Oirakli Hike. Maramaduna BJP na Tauriba Tabak Taram Singh Asiki, Ihul Singh Asi, Prazana Ningti Zana Kangbama Tautai, Hibawafam Sing Fondoke. Maktaba, Maktaba, Pina Romana, the Tak Nipa, Panmanata, Rutare Nipa, Rotan, the Bakin Tandava, Kayama, the Sabi, Canary, Mase Akan, a bureaucrat officer in the Gi, Mapui, suggests a low wapa, do Mapi guidance out, a pretty low wapa, a pretty politician, a pretty minister, a pretty going Kanani, a pretty height of Udoni, and you walk alone to the Madum, the Dia, do Masi Padun, the